ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯥꯎꯕ ꯀꯧꯏ꯫ ꯆꯥꯎꯕ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯒꯪꯒꯥ ꯀꯧꯔꯝꯃꯤ꯫ ꯒꯪꯒꯥ ꯑꯁꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯔꯝꯅ ꯅꯤꯄꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯄꯥ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯒꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯪ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯁꯣꯏꯗꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥ ꯑꯃꯇꯪ ꯄꯥꯝꯃꯤ, ꯑꯗꯨꯅ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯅꯨꯄꯤ ꯑꯁꯤ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯀꯗꯕ ꯅꯠꯇꯦ꯫ ꯅꯪ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤ ꯇꯧꯁꯤ꯫" ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯧ ꯑꯍꯟ ꯑꯗꯨꯁꯨ ꯌꯥꯎꯅ ꯅꯨꯄꯤꯃꯆꯥ ꯑꯃꯃꯝ ꯄꯣꯛꯂꯝꯃꯤ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯒꯪꯒꯥ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯌꯥꯔꯅꯤꯀꯣ? ꯍꯣꯏꯅꯦ, ꯅꯪꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯁꯪ ꯃꯇꯝꯗ ꯍꯥꯏꯔꯣ, ꯑꯩꯒꯅꯦ ꯄꯨꯟꯅ ꯆꯠꯂꯨꯁꯤ꯫" "ꯍꯣꯏꯌꯦ, ꯐꯔꯦ ꯐꯔꯦ, ꯑꯩ ꯀꯣꯟꯅ ꯐꯣꯟꯗꯣ ꯇꯧꯔꯛꯑꯒꯦ, ꯉꯁꯤꯒꯤꯗꯤ ꯊꯝꯃꯒꯦꯀꯣ꯫" "ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦꯃꯟ, ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯤ? ꯀꯔꯤ ꯋꯥꯐꯝ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ?" "ꯏꯅꯥꯎ, ꯑꯩ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯁꯤꯗ ꯁꯣꯔꯥꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧꯒꯦ꯫ ꯅꯪ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯉꯨ ꯉꯁꯤꯗꯤ꯫ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯤꯗꯤ, ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ꯫ ꯆꯥꯛ ꯐꯥꯎꯕ ꯃꯤꯅ ꯁꯥꯏꯔꯒ ꯌꯣꯠꯆꯔꯒꯦꯅ ꯂꯩꯔꯕ ꯑꯩꯉꯣꯟꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯄꯒꯤ ꯇꯧꯁꯤꯟꯅꯕ ꯂꯥꯏꯍꯧꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯧꯔꯒꯦ ꯃꯁꯤꯗꯤ꯫" ꯇꯣꯝꯕꯤ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯇꯟꯕꯗꯒꯤ ꯃꯥꯅ ꯃꯀꯣꯛ ꯆꯤꯛꯂꯦ ꯍꯥꯏꯗꯨꯅ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ "ꯏꯆꯦꯃꯟ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯆꯤꯛꯂꯦ꯫ ꯂꯨꯝꯕꯅ ꯀꯣꯛꯁꯦ ꯉꯁꯤꯗꯤ ꯄꯨꯈꯠꯄꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯉꯝꯃꯨ꯫ ꯍꯦꯟꯖꯥꯡꯗꯣ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨ ꯑꯅꯧꯕꯗꯨꯒ ꯅꯪ ꯅꯪ ꯂꯥꯎꯅ ꯃꯣꯔꯣꯛꯇꯣ ꯁꯥꯅ ꯏꯔꯣꯜꯂꯝꯃꯨ꯫ ꯑꯗꯨꯒ ꯐꯗꯤꯒꯣꯝꯗꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯒꯅꯦ ꯍꯥꯎꯅ ꯏꯔꯣꯜꯂꯝꯃꯨ ꯏꯆꯦꯃꯟ꯫ ꯑꯩ ꯂꯧꯈꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫" ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯧ ꯑꯍꯟ ꯑꯗꯨ ꯈꯪꯂꯝꯃꯤ꯫ "ꯀꯣꯛꯇꯣ ꯆꯤꯛꯂꯕꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯣꯛꯂꯒ ꯀꯣꯛ ꯆꯤꯛꯄꯒꯤ ꯇꯦꯕ꯭ꯂꯦꯠꯇꯣ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯨꯆꯣ ꯆꯠꯂꯣ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯤꯛꯄ ꯀꯣꯛꯅꯤꯅ ꯐꯕꯗ ꯈꯔ ꯀꯨꯏꯅ ꯆꯪꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯒ ꯁꯣꯔꯥꯠꯇꯣ ꯊꯦꯡꯁꯨ ꯊꯦꯡꯅ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯍꯟ ꯑꯗꯨ ꯆꯥꯛꯇꯨ ꯊꯣꯡꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯁꯣꯔꯥꯠꯇꯣ ꯈꯔ ꯉꯟꯅ ꯆꯠꯂꯨꯒꯦ ꯏꯅꯥꯎ, ꯆꯥꯛꯇꯣ ꯑꯃꯨꯛꯇꯪ ꯊꯣꯡꯉꯨ ꯀꯥꯏꯅ꯫ ꯅꯨꯡꯉꯥꯏꯕꯤꯔꯅꯤ ꯀꯥꯏꯅ, ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ꯫ ꯃꯥ ꯁꯣꯔꯥꯠ ꯊꯦꯡꯅ ꯆꯠꯀꯦꯔꯥ ꯉꯟꯅ ꯆꯠꯀꯦꯔꯥ ꯃꯗꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯉꯣꯟꯗꯕꯨ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ, ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯥꯒꯨꯝꯅꯁꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯆꯥꯎꯕ ꯑꯗꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯔꯤꯅꯣ, ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ?" "ꯍꯩꯃꯥ, ꯇꯥꯃꯣꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯏꯕꯅꯣ? ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦꯅꯦ." "ꯑꯣ, ꯑꯩꯔꯣ ꯉꯁꯥꯏꯗꯤ ꯀꯣꯛꯁꯦ ꯆꯤꯛꯄꯅꯅꯦ ꯄꯨꯈꯠꯄ ꯉꯝꯗꯗꯨꯅ ꯍꯤꯞꯂꯝꯂꯤꯕꯅꯦ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯔꯝꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ, ꯆꯥꯛꯇꯤ ꯏꯆꯦꯃꯟꯅ ꯊꯣꯡꯅ ꯉꯁꯥꯏꯅ ꯂꯣꯏꯔꯝꯃꯅꯤ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯀꯅꯥꯅ ꯊꯕꯛ ꯌꯥꯝꯅ ꯁꯨꯏ ꯁꯨꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ꯫ ꯑꯗꯣ ꯅꯪꯁꯨ ꯅꯀꯣꯛꯇꯣ ꯆꯤꯛꯄ ꯐꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯆꯠꯂꯣ, ꯅꯪꯒ ꯅꯆꯦꯃꯟꯒ ꯄꯨꯜꯂꯒ ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯅꯕꯒꯤ ꯇꯧꯔꯣ ꯆꯠꯂꯣ꯫ ꯏꯅꯥꯎ, ꯅꯪꯅꯅꯦ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯈꯔ ꯊꯣꯡꯗꯨꯅ ꯌꯨꯝꯁꯦ ꯉꯁꯤꯗꯤ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ꯫ ꯑꯩ ꯈꯔ ꯊꯦꯡꯉꯛꯄ ꯌꯥꯏ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯍꯟ ꯑꯗꯨ ꯃꯃꯥ ꯑꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ "ꯏꯃꯥ ꯑꯍꯟꯗꯤ ꯃꯣꯏꯒꯤ ꯍꯅꯨꯕꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯆꯥꯛꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯉꯣꯟꯗꯗꯤꯅꯦ ꯆꯥꯛ ꯊꯣꯡꯉꯨꯒ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯅꯅꯦ ꯊꯣꯡꯉ ꯃꯔꯥꯏꯅ ꯆꯥꯖꯧ꯫ ꯑꯩꯉꯣꯟꯗꯒꯅꯦ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯍꯥꯏꯔꯛꯑꯕꯅꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯏ ꯌꯦꯡꯉꯨ ꯏꯃꯥ꯫ ꯅꯪꯅꯅꯦ ꯇꯜꯂꯤꯗꯨꯒꯩ ꯍꯦꯟꯅꯅꯦ ꯗꯕꯜꯅꯤ ꯑꯩꯅ ꯇꯜꯂꯤꯕꯁꯦ, ꯈꯪꯉꯦꯗꯅ꯫ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤꯅꯦꯍꯦ, ꯑꯩꯅ ꯈꯪꯉꯤꯅꯦ ꯅꯪꯅ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯊꯣꯡꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯪꯂꯔꯣꯏꯗꯕꯅꯤ꯫ ꯊꯣꯡꯅꯤꯡꯗꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯒꯗꯕ ꯀꯌꯥ ꯃꯥꯟꯗꯦ꯫ ꯑꯗꯨꯅꯅꯦ ꯀꯥꯟꯅꯗꯦ ꯏꯆꯥꯁꯤꯗꯤ꯫ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯏꯅ ꯆꯥꯅꯕꯒꯤ ꯄꯣꯠꯇꯣ ꯑꯣꯔꯗꯔꯈꯔ ꯇꯧꯈ꯭ꯔꯣ ꯏꯆꯥꯁꯤꯗꯤ, ꯑꯗꯨꯅ ꯍꯦꯛ ꯐꯔꯅꯤ, ꯅꯠꯇ꯭ꯔꯣ?" ꯁꯅꯥꯍꯟꯕꯤ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯊꯥꯁꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ "ꯍꯦ ꯁꯅꯥꯍꯟꯕꯤ,
ꯁꯦꯀꯂꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯐꯝꯂꯤꯕꯁꯤ ꯎꯗꯅ ꯎꯁꯤꯟꯅꯗ ꯁꯥꯅ ꯆꯠꯇꯩ ꯇꯧꯔꯤꯁꯦ? ꯁꯦꯂꯥꯎ ꯍꯣꯏꯅꯦ ꯁꯦꯂꯥꯎꯅꯦ ꯐꯝꯃꯣ ꯂꯥꯎꯅꯦ ꯋꯥ ꯍꯪꯒꯦꯅꯦ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯆꯦ ꯊꯥꯁꯤ? ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯈꯥꯝꯂꯤꯕꯗꯤ? ꯀꯔꯤ ꯋꯥꯔꯤ ꯂꯩꯔꯒꯦ? ꯅꯪꯅꯅꯦ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯌꯥꯝꯅ ꯐꯖꯔꯦ꯫ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯂꯩꯔꯛꯏꯕꯅꯣ ꯅꯪ ꯐꯨꯔꯤꯠꯇꯣ? ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯎꯅꯤ ꯀꯥꯏꯅ ꯍꯨꯔꯥꯟꯅ ꯂꯣꯠꯁꯤꯟꯅ ꯆꯠꯄ ꯃꯥꯜꯂꯤꯅꯦ ꯅꯕꯨꯛꯀ ꯐꯠꯇꯕ ꯆꯥꯅ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯌꯨ ꯐꯨꯔꯤꯠꯇꯣ? ꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯅꯍꯥꯟ ꯑꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯆꯠꯂꯨꯕꯗꯨꯒ ꯐꯨꯔꯤꯠꯇꯣ ꯂꯩꯕꯤꯔꯛꯄꯅꯤ꯫ ꯑꯗꯣ ꯐꯨꯔꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦꯕ꯫ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯑꯣꯗꯅ꯫ ꯀꯔꯤꯅꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯦꯅꯤ ꯀꯩꯅꯣ꯫ ꯑꯩꯉꯣꯟꯗ ꯄꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ? ꯅꯪꯅ ꯂꯤꯠꯄ ꯑꯩꯅ ꯂꯤꯠꯄ ꯑꯃꯠꯇꯅꯤ ꯀꯩꯅꯣ꯫ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯑꯩ ꯏꯃꯥꯗ ꯑꯝꯇꯪ ꯍꯪꯉꯛꯈꯤꯒꯦ꯫ ꯀꯩꯅꯣ ꯁꯅꯥꯍꯟꯕꯤ ꯑꯩꯅ ꯐꯨꯔꯤꯠꯇꯣ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯅꯪꯅ ꯅꯣꯏ ꯏꯃꯥꯗ ꯍꯪꯉꯛꯀꯦ ꯀꯥꯏꯅ ꯍꯥꯏꯁꯤꯕꯨ ꯅꯪꯒꯤꯗꯣ ꯌꯥꯝꯅ ꯄꯤꯅꯤꯡꯗꯕꯒꯤ ꯋꯥꯔꯣ? ꯅꯠꯇꯦ ꯆꯦ ꯊꯥꯁꯤ ꯐꯨꯔꯤꯠꯁꯦ ꯏꯃꯥꯅꯅꯦ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯕ ꯐꯨꯔꯤꯠꯅꯦꯕ ꯑꯗꯨꯅ ꯏꯃꯥꯗ ꯑꯝꯇꯪ ꯍꯪꯅꯔꯛꯈꯤꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯁꯨ ꯌꯥꯔꯛꯀꯅꯤ꯫ ꯑꯗꯣ ꯏꯃꯥꯗ ꯑꯝꯇꯪ ꯍꯥꯟꯅꯅꯦ ꯍꯪꯉꯒ ꯅꯪ ꯂꯧꯀꯣ꯫ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯅꯣꯏ ꯏꯃꯥꯗ ꯄꯥꯔꯃꯤꯁꯟ ꯑꯝꯇꯪ ꯂꯧꯔꯧꯅꯦ ꯌꯥꯔꯗꯤ ꯐꯨꯔꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦꯕ꯫ ꯍꯣꯏ ꯆꯦ ꯊꯥꯁꯤ ꯅꯪ ꯐꯠꯇꯕ ꯈꯟꯒꯅꯨꯀꯣ꯫ ꯏꯃꯥ ꯑꯩꯈꯣꯏꯒꯤꯅꯦ ꯁꯅꯥꯍꯟꯕꯤꯅꯅꯦ ꯀꯗꯥꯏꯗꯩꯅꯣ ꯏꯃꯥꯍꯟꯒ ꯆꯠꯂꯨꯕꯗ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯤꯌꯦ꯫ ꯑꯗꯣ ꯐꯨꯔꯤꯠꯇꯣ ꯌꯥꯝꯅ ꯐꯖꯩꯑꯕ ꯑꯩ ꯄꯥꯝꯕꯅ ꯑꯩꯅꯅꯦ ꯁꯅꯥꯍꯟꯕꯤꯗ ꯄꯤꯔꯣꯅ ꯍꯥꯏꯔꯨꯕꯗ ꯃꯣꯏꯒꯤ ꯃꯃꯥꯗ ꯄꯥꯔꯃꯤꯁꯟ ꯂꯧꯔꯛꯈꯤꯒꯦ꯫ ꯑꯗꯣ ꯁꯅꯥꯍꯟꯕꯤꯅ ꯑꯃꯨꯛ ꯐꯨꯔꯤꯠꯇꯣ ꯄꯤꯔꯛꯇꯗꯤ ꯀꯝꯗꯧꯕ? ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯏꯆꯨ ꯏꯔꯥꯡ ꯇꯥꯗꯕꯤ ꯃꯥꯅ ꯗꯨꯛ ꯐꯖꯔꯕ ꯐꯨꯔꯤꯠꯇꯣ ꯂꯤꯠꯄꯗꯨꯒ ꯐꯨꯔꯤꯠꯀꯤ ꯐꯖꯕꯒꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯅꯦ꯫ ꯑꯩꯒꯨꯝꯕꯤ ꯃꯁꯛ ꯐꯖꯕꯤꯁꯤꯅ ꯂꯤꯠꯂꯗꯤ ꯐꯨꯔꯤꯠꯇꯣ ꯐꯖꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯐꯖꯒꯗꯕ꯫ ꯑꯗꯣ ꯏꯃꯥꯅ ꯈꯔ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯌꯣꯕ ꯐꯨꯔꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦꯕ꯫ ꯏꯆꯥꯅꯕꯨꯅꯦ ꯄꯥꯝꯂꯕꯗꯤ ꯐꯨꯔꯤꯠꯇꯣ ꯀꯣꯛ ꯍꯦꯃꯨꯜꯂꯨ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯪꯅꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯣ? ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ ꯊꯥꯁꯤ ꯅꯪꯁꯦ꯫ ꯑꯩꯅ ꯅꯣꯏꯒꯤ ꯅꯄꯥꯁꯦ ꯅꯣꯏꯒꯤ ꯏꯃꯥꯍꯟꯗꯒꯤ ꯃꯨꯜꯂꯤꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ? ꯃꯨꯜꯂꯤꯕ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯐꯪꯗ꯭ꯔꯕꯗꯤ ꯀꯣꯛ ꯍꯦꯃꯨꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯁꯅꯥꯍꯟꯕꯤꯅꯅꯦ ꯐꯨꯔꯤꯠꯇꯣ ꯄꯤꯛꯇ ꯄꯤꯔꯛꯇꯁꯅꯨ ꯑꯩꯅ ꯃꯥ ꯀꯔꯤ ꯇꯧꯏ ꯌꯦꯡꯉꯨ꯫ ꯍꯦꯛ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯨ ꯏꯃꯥꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯗꯨꯅꯤꯗꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯨꯄꯤ ꯃꯥꯜꯂꯦꯗꯅ꯫ ꯑꯩꯒꯤ ꯋꯥꯗꯤ ꯄꯥꯝꯕꯨ ꯄꯥꯝꯂꯕꯗꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯣꯛ ꯍꯦꯛ ꯃꯨꯜꯂꯒ ꯂꯧꯕ ꯑꯗꯨꯅꯤ ꯑꯩꯒꯤ ꯔꯨꯜꯗꯤ꯫ ꯈꯪꯉꯕ꯭ꯔꯣ ꯏꯆꯥꯁꯤꯗꯤ? ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯩꯁꯥ ꯂꯨꯄꯥꯗ ꯌꯥꯝꯅ ꯉꯥꯎꯕꯤ ꯑꯃꯗꯤ ꯃꯔꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯥꯗ ꯁꯥꯖꯠ ꯂꯤꯆꯠ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤ ꯊꯥꯁꯤ ꯑꯁꯤꯒꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯌꯨꯝꯕꯥꯟꯂꯣꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯃꯠꯇ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯇꯥꯛꯄꯤ ꯇꯧꯕꯤꯔꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯊꯥꯁꯤꯇꯣꯝꯕꯤ ꯑꯅꯤ ꯑꯁꯤ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯆꯥꯗ ꯏꯃꯥꯅꯅꯦ ꯍꯥꯏꯒꯗꯕꯗꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯥꯎꯔꯛꯂꯕꯅꯤꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯅꯪꯅ ꯂꯩꯃꯤꯟꯅꯒꯗꯕ ꯅꯤꯄꯥ ꯑꯗꯨ ꯀꯔꯝꯕ ꯅꯤꯄꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯏꯃꯥ ꯅꯉꯣꯟꯗ ꯇꯥꯛꯀꯦ꯫ ꯂꯧꯁꯤꯡꯅꯦ ꯁꯤꯡꯒꯗꯕꯅꯤ꯫ ꯅꯤꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯔꯜ ꯌꯥꯝꯅ ꯂꯩꯕ ꯅꯤꯄꯥ ꯊꯤꯒꯗꯕꯅꯤꯀꯣ꯫ ꯅꯪꯅꯅꯦ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯏꯃꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯃꯥꯅꯅꯦ ꯄꯩꯁా ꯄꯥꯏꯕ ꯃꯔꯜ ꯂꯩꯕ ꯅꯤꯄꯥꯗꯣ ꯀꯣꯛ ꯍꯦꯛ ꯐꯥꯔꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯁꯤꯗꯤ꯫ ꯏꯆꯥꯁꯦ ꯑꯩꯗꯤ ꯄꯤꯛꯂꯤꯕꯣꯏ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯧꯗꯦꯗ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯏꯃꯥꯗ ꯍꯥꯏꯔꯛꯄ ꯌꯥꯎꯔꯦꯗꯅ꯫ ꯏꯆꯥꯗ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ꯫ ꯏꯆꯥꯒ ꯍꯌꯦꯡ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯏꯆꯥꯒꯤ ꯊꯃꯣꯏ ꯈꯪꯕꯤꯕ ꯏꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯅꯤꯄꯥ ꯑꯗꯨꯒꯨꯝꯕ ꯌꯦꯡꯉꯒ ꯂꯩꯒꯗꯕꯅꯤ꯫ ꯅꯤꯄꯥ ꯑꯗꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯦ ꯑꯃꯗꯤ ꯃꯔꯜ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯌꯦꯡꯉꯒ ꯈꯛ ꯂꯩꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯁꯥꯖꯠ ꯑꯃꯗꯤ ꯂꯝꯆꯠ ꯌꯦꯡꯒꯗꯕꯅꯤ꯫ ꯏꯆꯥꯅ ꯈꯪꯅ ꯆꯥꯟꯅꯕ ꯅꯤꯄꯥ ꯂꯩꯔꯕꯁꯨ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤꯀꯣ꯫ ꯋꯥꯐꯝ ꯑꯃꯠꯇ ꯂꯣꯠꯁꯜꯂꯣꯏꯗꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯍꯟꯕꯤ ꯑꯗꯨꯗ ꯌꯨꯝ ꯄꯥꯟꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯔꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯍꯟꯕꯤ ꯑꯁꯤꯁꯨ ꯃꯃꯥꯒꯨꯝꯅ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯒꯨꯟ ꯈꯨꯗꯤꯡꯃꯛ ꯆꯦꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫
ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯄꯣꯛꯄꯤ ꯍꯥꯏꯔꯤꯕꯤ ꯊꯥꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯝ ꯆꯥꯎꯔꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯊꯥꯁꯤ ꯑꯗꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯂꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯁꯤꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯊꯥꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯌꯨꯀꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯁꯤꯗꯣ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯆꯥ ꯂꯣꯟꯕꯒꯗꯤꯅꯦ ꯍꯩꯈ꯭ꯔꯄꯣꯠꯅꯤ, ꯍꯥꯏꯅꯕꯒꯤ ꯃꯊꯧꯒ ꯇꯥꯄꯣꯠꯇꯦ꯫ ꯒ꯭ꯌꯥꯟ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯅꯅꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯩꯅꯅꯦ ꯊꯕꯛ ꯁꯨꯕꯒꯤ ꯃꯊꯧꯒ ꯑꯃꯠꯇ ꯇꯥꯄꯣꯠꯇꯦ꯫ ꯊꯥꯁꯤ, ꯏꯃꯥꯒꯤ ꯊꯥꯁꯤ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯅꯈꯣꯏꯒꯤ ꯅꯦꯅꯦ ꯍꯣꯏꯒꯤ ꯆꯥꯗꯣ ꯄꯨꯊꯣꯔꯒ ꯊꯣꯔꯛꯑꯣꯅꯦ ꯅꯪꯕꯨ꯫ ꯇꯞꯆꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤꯅꯤꯅꯦ, ꯊꯕꯛ ꯏꯪꯈꯥꯡꯗꯤꯅꯦ ꯍꯥꯏꯅ ꯀꯥꯟꯅꯗꯦ, ꯊꯕꯛ ꯏꯪꯈꯥꯡꯗ ꯇꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ, ꯂꯣꯏꯅ ꯍꯩ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯀꯣ, ꯏꯆꯥꯅꯨꯄꯤꯗꯣ ꯊꯣꯔꯛꯂꯅꯤ꯫ ꯀꯌꯥ ꯇꯞꯄꯪꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯆꯥꯁꯦ ꯃꯥꯅ ꯄꯨꯊꯣꯛꯑꯒ ꯊꯣꯔꯛꯀꯦꯗꯤ ꯂꯩꯇꯤꯉꯩ ꯀꯗꯥꯏꯗꯒꯤ ꯁꯅꯥꯍꯟꯕꯤꯁꯤꯒ ꯄꯨꯊꯣꯛꯑꯒ ꯊꯣꯔꯛꯏꯁꯤꯕꯨ? ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯦꯍꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ, ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯌꯥꯝ ꯃꯃꯥꯡꯁꯤꯒꯅꯦ ꯑꯩꯁꯦꯅꯦ ꯆꯣꯞꯄ ꯁꯣꯏꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯣ, ꯑꯃꯇꯪꯈꯛ ꯌꯥꯎꯖꯕꯤ, ꯃꯃꯤꯡꯅꯅꯦ ꯊꯥꯁꯤ ꯀꯧꯔꯤ꯫ ꯊꯥꯁꯤ, ꯅꯅꯦ ꯍꯣꯏꯁꯤꯒꯅꯦ ꯆꯥꯗꯣ ꯌꯦꯜꯂꯣꯗꯅꯦ ꯏꯆꯥꯁꯤꯗꯤ꯫ ꯀꯔꯤꯅꯣꯅꯦ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯃꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯣꯔꯛꯄ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯅꯅꯦꯁꯤꯡꯁꯦ, ꯆꯥꯗꯣ ꯌꯦꯜꯂꯣ꯫ ꯀꯩꯅꯣ ꯁꯅꯥꯍꯟꯕꯤ, ꯆꯥꯗꯣ ꯄꯨꯔꯛꯂꯕꯗꯤ ꯑꯍꯟꯁꯤꯡꯁꯤꯒ ꯀꯣꯛ ꯌꯦꯜꯂꯣ ꯀꯩꯅꯣ? ꯉꯁꯥꯏꯗꯒꯤ ꯋꯥꯊꯤ ꯉꯥꯡꯅꯕꯗ ꯃꯈꯅꯥꯎꯁꯦ ꯀꯪꯉꯝꯃꯅꯤ꯫ ꯆꯠꯂꯣ, ꯆꯥꯁꯦ ꯌꯦꯜꯂꯨꯔꯣ ꯆꯠꯂꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤꯅꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯁꯤꯕꯨ? ꯃꯤꯔꯛ ꯇꯤꯜꯂꯒ ꯀꯔꯤ ꯉꯥꯡꯒꯅꯤ ꯉꯥꯡꯉꯣꯏꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯅ꯫ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ꯫ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅꯦ ꯆꯣꯞꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯏꯅꯦ, ꯆꯥꯁꯤꯕꯨꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯣꯜꯂꯒ ꯄꯨꯔꯛꯄꯅꯦ ꯍꯥꯏꯕ, ꯑꯗꯨꯒ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯁꯤꯒ ꯑꯣꯏꯅ ꯆꯥꯁꯦ ꯄꯨꯊꯣꯛꯍꯟꯅꯤꯡꯗꯅ ꯇꯧꯔꯤ ꯃꯥꯅꯦ꯫ ꯆꯥꯁꯦ ꯃꯌꯥꯝ ꯄꯥꯏꯕꯤꯁꯤꯀꯣ꯫ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ, ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯅꯥꯍꯟꯕꯤꯅ ꯆꯥ ꯂꯣꯟꯕ ꯍꯥꯎꯏ, ꯁꯅꯥꯍꯟꯕꯤ ꯂꯣꯜꯍꯜꯂꯨ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒ ꯁꯅꯥꯍꯟꯕꯤꯅ ꯂꯣꯜꯂꯒ ꯄꯨꯊꯣꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯂꯣꯜꯂꯦꯅ ꯍꯥꯏꯁꯤꯅ? ꯀꯩꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯣꯔꯦꯟ ꯆꯥꯁꯦ ꯍꯥꯎꯔꯝꯂꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯁꯅꯥꯍꯟꯕꯤꯅ ꯆꯤꯅꯤꯒꯤ ꯃꯐꯝꯗ ꯊꯨꯝ ꯊꯥꯛꯆꯤꯜꯂꯝꯗꯨꯅ ꯆꯥꯁꯦ ꯍꯥꯎꯔꯝꯗ꯭ꯔꯗꯤ, ꯆꯥꯁꯦ ꯑꯩꯅ ꯂꯣꯜꯂꯤꯃꯦꯅ ꯏꯃꯥꯒꯤꯗꯣ ꯕꯗꯅꯥꯝ ꯇꯧꯒꯦ ꯇꯧꯔꯤꯔꯣ? ꯃꯌꯥꯝ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯈꯔ ꯀꯣꯏꯖꯗꯕꯅꯤ, ꯑꯗꯨꯅꯅꯦ ꯃꯆꯤꯟꯗ ꯑꯂꯥꯛ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯊꯣꯛꯄꯅꯤ꯫ ꯃꯕꯨꯛꯇꯅꯦ ꯋꯥꯔꯤ ꯂꯣꯠꯄꯒ ꯍꯩꯕ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦꯅꯦ꯫ ꯐꯔꯦ, ꯁꯅꯥꯍꯟꯕꯤ, ꯆꯥꯗꯣ ꯅꯪ ꯑꯣꯏꯅꯅꯦ ꯍꯦꯛꯇ ꯌꯦꯜꯂꯔꯣꯏ ꯆꯥꯁꯤꯗꯤ꯫ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯃꯤꯡꯗꯣ ꯑꯝꯇꯪ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ? ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯥꯁꯤ ꯀꯧꯏꯅ꯫ ꯅꯪꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯒ ꯑꯩꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯗ꯭ꯔꯤꯕꯣ ꯏꯃꯥꯅꯒ? ꯅꯪꯒꯤ ꯃꯃꯤꯡ ꯍꯪꯕꯁꯨ ꯅꯠꯇꯅ, ꯑꯥꯗꯒꯤ ꯆꯥ ꯄꯨꯊꯣꯔꯛꯂꯤꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯍꯪꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅꯅꯦ ꯁꯅꯥꯍꯟꯕꯤ ꯀꯧꯔꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅꯅꯦ ꯊꯥꯁꯤ ꯀꯧꯏ, ꯊꯥꯁꯤ꯫ ꯌꯥꯔꯕ꯭ꯔꯣ? ꯍꯥꯏꯔꯤꯕ ꯊꯥꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯊꯥꯁꯤꯒꯤ ꯃꯔꯝꯗ ꯍꯪꯗꯗꯨꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯔꯝꯗ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯩ ꯌꯦꯡꯂꯛꯑꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯀꯨꯞꯅ ꯍꯪꯉꯤꯁꯤꯕꯨ? ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯍꯪꯗꯦꯁꯤꯕꯨ? ꯃꯥꯒꯤꯁꯤꯕꯨ ꯑꯩ ꯌꯦꯡꯕ ꯂꯥꯛꯇꯗꯅ ꯁꯅꯥꯍꯟꯕꯤ ꯑꯣꯏꯅ ꯌꯦꯡ ꯂꯥꯛꯏꯔꯥ ꯈꯪꯗꯦꯅꯦ꯫ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯆꯦꯁꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯅꯤꯄꯥꯁꯤꯅ ꯅꯆꯦꯁꯤꯒꯗꯤ ꯍꯪꯗꯗꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯁꯨꯝ ꯍꯪꯗꯨꯅ ꯂꯩꯔꯤ꯫ ꯆꯠꯂꯣ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯆꯦꯁꯦ ꯊꯥꯖꯕ ꯁꯤꯠꯂꯔꯣꯏ꯫ ꯆꯠꯂꯣ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯍꯥꯏꯔꯤꯕ ꯊꯥꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯄꯥꯎ ꯑꯗꯨ ꯀꯣꯟꯅ ꯈꯪꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯅꯤꯄꯥꯁꯦ ꯑꯩ ꯄꯥꯝꯗꯕ ꯃꯥꯜꯂꯤ, ꯑꯩꯈꯣꯏꯒꯤꯅꯦ ꯁꯅꯥꯍꯟꯕꯤ ꯄꯥꯝꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ, ꯑꯁꯤꯒꯨꯝꯕꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯅꯤꯄꯥꯁꯤꯡꯁꯦ ꯄꯥꯛ ꯐꯪꯉꯣꯏꯑꯕ꯫ ꯏꯃꯥꯅꯅꯦ ꯐꯅꯕꯈꯔ ꯁꯤꯟꯈ꯭ꯔꯣ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ꯫ ꯅꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯅꯪꯅ ꯀꯔꯤꯁꯨ ꯆꯤꯟꯇꯥ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯈꯪꯉꯕ꯭ꯔꯣ? ꯑꯩꯅꯅꯦ ꯐꯅꯕꯒꯤ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯄꯩꯁꯥꯅ ꯉꯝꯗꯕ ꯀꯔꯤ ꯌꯥꯎꯔꯤꯒꯦ? ꯃꯃꯤꯠꯇꯨꯒ ꯄꯩꯁꯥ ꯈꯔꯇꯪ ꯎꯍꯟꯕꯗ ꯂꯣꯏꯅꯅꯦ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥ ꯁꯥꯕꯤꯗꯣ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ, ꯑꯗꯨꯅ ꯑꯎꯟꯄꯣꯠ ꯈꯔ ꯍꯦꯟꯅ ꯎꯜꯂꯒ ꯅꯤꯄꯥꯗꯣ ꯍꯦꯛ ꯐꯥꯔꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯁꯤꯗꯤ꯫ ꯑꯍꯟ ꯑꯗꯨꯅ ꯄꯣꯛꯄꯤ ꯁꯅꯥꯍꯟꯕꯤ ꯑꯗꯨꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯁꯥꯖꯠ ꯂꯝꯆꯠ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯁꯨ ꯁꯅꯥꯍꯟꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯪꯕꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯗꯕ ꯃꯈꯩ ꯑꯁꯨꯝ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯪ ꯋꯥꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯨ? ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎ꯫ ꯀꯔꯤꯅꯣ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯁꯨꯝ ꯁꯨꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯕ ꯇꯝꯒꯗꯕꯅꯤ꯫
ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯁꯣꯛꯆꯤꯜꯂꯛꯀꯅꯤ, ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯁꯅꯥꯍꯟꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯤꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯁꯅꯥꯍꯟꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯄꯣꯛꯄꯤ ꯍꯥꯏꯔꯤꯕꯤ ꯊꯥꯁꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯅꯤꯄꯥ ꯑꯗꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯤꯄꯥ ꯑꯣꯏꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯊꯥꯁꯤꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯦꯛꯇ ꯊꯣꯔꯛꯂꯤꯕꯁꯦ? ꯅꯪ ꯊꯣꯔꯛꯂꯕꯗꯤ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯒꯦ ꯅꯉꯣꯟꯗ? ꯅꯪ ꯊꯣꯔꯛꯄꯁꯤꯗꯤꯅꯦ ꯍꯧꯗꯣꯡ ꯑꯃ ꯁꯝꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ, ꯈꯪꯉꯕ꯭ꯔꯣ? ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯁꯦꯜ ꯈꯔ ꯄꯤꯁꯟꯕꯗꯣ ꯌꯥꯡꯅ ꯄꯨꯊꯣꯔꯛꯎ, ꯑꯩ ꯄꯩꯁꯥꯗꯣ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯣ ꯄꯨꯔꯒ ꯊꯣꯔꯛꯎ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ? ꯆꯠꯂꯣ, ꯄꯩꯁꯥꯗꯣ ꯄꯨꯔꯒ ꯊꯣꯔꯛꯎ, ꯆꯠꯂꯣ꯫ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯤꯕ ꯄꯩꯁꯥꯅꯤ꯫ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯄꯩꯁꯥꯗꯣ ꯄꯨꯈ꯭ꯔꯕꯗꯤ ꯏꯃꯥꯅ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯉꯥꯡꯉꯅꯤꯌꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯅꯪꯅ ꯌꯨꯝꯁꯤꯒ ꯑꯙꯤꯀꯥꯔ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯄꯩꯁꯥꯗꯣ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯅꯤ ꯁꯤꯖꯤꯟꯅꯔꯣꯏ ꯃꯗꯣ ꯑꯩꯅ ꯈꯪꯉꯤ, ꯅꯪꯅ ꯃꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯁꯦꯟꯐꯝꯗꯣ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯕꯗꯤ ꯌꯥꯡꯅ ꯄꯨꯊꯣꯔꯛꯎ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯪꯅ ꯈꯜꯂꯤ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯦꯗꯅ ꯅꯪꯅ ꯍꯥꯏꯕ ꯃꯈꯩ ꯑꯩ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯅꯁꯨ ꯈꯟꯗꯦ, ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ, ꯃꯤꯅꯥꯏ ꯅꯨꯄꯤ, ꯈꯪꯉꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯗꯨꯅ ꯂꯧꯕ ꯅꯠꯇꯦ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯗꯤ ꯅꯣꯏꯒꯤ ꯅꯃꯥꯅ ꯌꯥꯅꯔꯒ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯕꯅꯤ꯫ ꯁꯦꯟꯐꯝꯗꯣ ꯂꯧꯔꯒ ꯇꯥꯃꯣ ꯌꯨ ꯊꯛꯇꯣꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯦ ꯁꯦꯟꯐꯝꯗꯣ ꯄꯤꯕ ꯉꯝꯃꯣꯏ, ꯇꯥꯃꯣ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯪ ꯄꯩꯁꯥꯗꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯤꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯁꯦꯡꯅ ꯈꯨꯝꯃꯨ ꯊꯥꯁꯤ ꯅꯪ꯫ ꯌꯨ ꯊꯛꯀꯗꯕ ꯑꯣꯏꯗꯤ ꯑꯩ ꯄꯩꯁꯥꯗꯣ ꯁꯨꯡꯄꯤ ꯄꯤꯕ ꯉꯝꯃꯣꯏ꯫ ꯁꯥꯎꯅꯨ ꯇꯥꯃꯣ, ꯅꯪ ꯌꯥꯝꯅ ꯅꯉꯛ ꯍꯥꯏꯒꯠꯂꯦ ꯅꯠꯇ꯭ꯔꯥ? ꯍꯥꯏꯒꯠꯂꯤꯕ ꯅꯪ ꯑꯁꯝꯗꯣ ꯀꯣꯛ ꯍꯦꯛ ꯊꯤꯗꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯃꯁꯤꯗꯤ, ꯉꯁꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ꯫ ꯄꯩꯁꯥ ꯄꯤꯒꯗ꯭ꯔꯥ ꯄꯤꯔꯣꯏꯗ꯭ꯔꯥ ꯅꯪ? ꯑꯩꯅ ꯉꯁꯥꯏꯅ ꯁꯦꯟꯐꯝꯗꯣ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯤꯕꯗ ꯄꯨꯊꯣꯔꯛꯂꯕꯗꯤ ꯅꯪ ꯆꯩꯁꯦ ꯆꯥꯔꯝꯃꯣꯏꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯍꯜꯂꯤꯕꯁꯦ? ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯗ꯭ꯔꯕ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯐꯪꯂꯣꯏꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯥ ꯅꯪ? ꯑꯗꯒꯤ ꯑꯩꯒꯤ ꯏꯊꯛꯇ ꯍꯦꯛ ꯈꯨꯝꯃꯨ, ꯑꯩꯅ ꯅꯪ ꯀꯔꯤ ꯇꯧꯏ ꯌꯦꯡꯉꯨ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯗꯤ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨ ꯌꯦꯡꯉꯒ ꯄꯥꯟꯒꯗꯕꯅꯤ, ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯗꯨ ꯌꯦꯡꯉꯒ ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ꯫